ꯁꯤꯁꯤꯄꯨꯔꯗꯒꯤ ꯃꯤꯖꯣꯔꯥꯝ ꯇꯝꯅ ꯃꯦꯛꯁꯤꯀꯦꯞ ꯑꯃꯗ ꯄꯨꯔꯛꯄ ꯌꯥꯝꯂꯕ ꯍꯦꯔꯣꯏꯟ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯣꯝꯆꯤꯡ ꯆꯍꯤ 43 ꯑꯃꯁꯨꯡ ꯂꯨꯟꯖꯥꯊꯥꯡ ꯆꯍꯤ 42ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯔꯣꯏꯟ ꯊ꯭ꯔꯣꯞꯀꯦ 130 ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯟꯍꯣꯜ ꯃꯑꯣꯡ ꯇꯥꯗꯕꯅ ꯃꯤ ꯁꯤꯅꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡꯗ ꯁꯦꯝꯂꯤꯕ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯟꯍꯣꯜꯁꯤꯡ ꯌꯥꯝꯅ ꯇꯣꯡꯈꯠꯅ ꯊꯝꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ꯫ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯟꯍꯣꯜ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯝꯕꯤꯒꯤ ꯑꯋꯥꯡꯕꯗꯒꯤ ꯋꯥꯡꯈꯠꯅ ꯊꯝꯕ ꯑꯁꯤ ꯂꯝꯕꯤ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯕ ꯂꯣꯏꯈꯤꯕ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯜ ꯂꯩꯀꯥꯏꯒꯤ ꯃꯦꯟꯍꯣꯜꯁꯤꯡ ꯑꯁꯤ ꯂꯝꯕꯤꯗꯒꯤ ꯌꯥꯝꯅ ꯋꯥꯡꯈꯠꯅ ꯊꯝꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯦꯟꯍꯣꯜ ꯁꯦꯝꯂꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯇꯧꯕꯇꯕꯨ ꯂꯝꯕꯤ ꯑꯌꯥꯝꯕꯗ ꯁꯦꯝꯂꯤꯕ ꯃꯦꯟꯍꯣꯜꯁꯤꯡ ꯑꯁꯤ ꯂꯝꯕꯤꯗꯒꯤ ꯌꯥꯝꯅ ꯋꯥꯡꯈꯠꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯔꯣꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯈꯨꯌꯥꯊꯣꯡꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯥꯔꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯃꯦꯟꯍꯣꯜꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯣꯡꯈꯠꯄꯅ ꯒꯥꯔꯤ ꯊꯧꯕꯗ ꯅꯨꯡꯉꯥꯏꯍꯟꯗꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯜ ꯂꯩꯀꯥꯏꯒꯤ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝꯗ ꯊꯝꯂꯝꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯎꯕꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯅꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯍꯦꯟꯒꯠꯂꯒ ꯂꯩꯔꯤꯕ ꯃꯦꯟꯍꯣꯜ ꯑꯁꯤꯗ ꯊꯦꯡꯖꯤꯜꯂꯕꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒꯤ ꯊꯧꯔꯥꯡꯗ ꯂꯝꯕꯤ ꯋꯥꯡꯈꯠꯅ ꯀꯣꯏꯂꯥꯁ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯕ ꯑꯣꯏꯔꯕꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯈꯛꯇ ꯎꯔꯒ ꯇꯧꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯣꯏꯂꯥꯁ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯇꯨꯡꯒꯤ ꯄꯣꯂꯤꯁꯤ ꯌꯥꯎꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯏꯁꯤꯡ ꯊꯨꯝꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯗꯦꯚꯂꯞꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯄꯥꯏꯈꯠꯄꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯊꯕꯛ ꯈꯨꯇꯧ ꯑꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯄ꯭ꯔꯣꯖꯦꯛ ꯑꯃꯠꯇ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯖꯦꯜꯗ ꯆꯍꯤ 10 ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯕꯤꯁꯝꯕꯣꯔ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯗꯁꯨ ꯆꯦꯟꯅꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕꯒꯤ ꯃꯔꯥꯜꯗ ꯀꯣꯔꯠꯅ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯅꯣꯡꯗꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯗꯦꯝ ꯕꯤꯁꯝꯕꯣꯔ ꯀꯧꯕ ꯆꯍꯤ 43 ꯁꯨꯔꯕ ꯑꯃ ꯑꯇꯣꯞꯄ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1 ꯃꯅꯤꯄꯨꯔꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯗꯤꯁꯦꯝꯕꯔ 9ꯗ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯂꯥꯎꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯑꯣꯛꯇꯣꯕꯔ 12ꯗ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤꯗ ꯈꯥꯏꯗꯦꯝ ꯕꯤꯁꯝꯕꯣꯔ ꯑꯦꯂꯥꯏ ꯁꯨꯔꯦꯁꯀꯤ ꯃꯊꯛꯇ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯀꯟꯚꯤꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯕꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯕꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯍꯜꯂꯒ ꯀꯟꯚꯤꯛ ꯑꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯕꯤꯛꯇꯤꯝ ꯑꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯀꯟꯚꯤꯛ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯋꯤꯃꯦꯟ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯔ 13ꯗ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯇꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯐꯥꯒꯠꯈꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣꯅ ꯊꯤꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯟꯚꯤꯛ ꯑꯗꯨ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯅꯕ ꯀꯣꯔꯠꯇ ꯆꯥꯔꯖ ꯁꯤꯠ ꯂꯥꯟꯈꯠꯂꯛꯈꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯀꯟꯚꯤꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯎꯠꯅꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯋꯤꯠꯅꯦꯁ 12, ꯗꯣꯀꯨꯃꯦꯟꯇꯦꯜ ꯑꯦꯛꯖꯤꯕꯤꯠ 19 ꯑꯃꯁꯨꯡ ꯄꯣꯠꯂꯝ 9 ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯋꯤꯠꯅꯦꯁꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯈꯤ ꯑꯃꯁꯨꯡ ꯀꯟꯚꯤꯛꯅ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯅꯕ ꯗꯤꯐꯦꯟꯁ ꯋꯤꯠꯅꯦꯁ 2 ꯃꯁꯥ ꯌꯥꯎꯔꯒ ꯇ꯭ꯔꯥꯏꯌꯦꯜꯒꯤ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤ꯫ ꯇ꯭ꯔꯥꯏꯌꯦꯜ ꯀꯦꯁꯀꯤ ꯑꯥꯔꯒꯨꯃꯦꯟꯠ ꯍꯤꯌꯔꯤꯡꯒꯤ ꯃꯇꯝꯗ ꯁ꯭ꯄꯦꯁꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯦꯟ ꯅꯤꯂꯆꯟꯗ꯭ꯔꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯕꯤꯛꯇꯤꯝꯒꯤ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯒ ꯑꯇꯩꯅ ꯄꯤꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯑꯦꯛꯖꯤꯕꯤꯠ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯒ ꯆꯥꯟꯅꯔꯦ꯫ ꯁ꯭ꯄꯦꯁꯦꯜ ꯄꯤꯄꯤꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯕꯤꯛꯇꯤꯝ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯂꯥꯜꯂꯤ ꯍꯥꯏꯕ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯅꯕ ꯀꯣꯔꯠꯇ ꯊꯝꯈꯤ꯫ ꯀꯟꯚꯤꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯀꯟꯚꯤꯛ ꯑꯁꯤꯒꯤ ꯃꯔꯥꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯁꯨꯡ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯥꯟꯅ ꯆꯠꯊꯈꯤ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯅ ꯁ꯭ꯄꯦꯁꯦꯜ ꯄꯤꯄꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯔꯦꯀꯣꯔꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯕꯤꯁꯝꯕꯣꯔꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ
utpa ngamle amasung mahaku IPC section 417 ga loinana Pokso Act section 6 ki makada mara leire haina lauthoke mahana phangadaba cherak sang adu December 9 da sentence hearing satharba matung de lep lagani hairi panba yabadi court na December asi sahi nauribi nupimcha amada natabale chachalubagi maralda sahi kunjel da lainaba cherak pikrabani Kautruk ki drone bombing ki charge hearing December 18 da pangthoklagani hairi Manipiur da thoklaba irang asigi manungsanna haukiba kumja 2024 ki September 1 da kautruk amasung kadangban da drone bombing sathakiba thodo aduga mari leinana charge hearing December 18 da chathanaba lepkhrai case aduga mari leinana charge set singa mari leinaba se chang sing special court NIA Manipur 1 na ngasi accused singda makhogi council ge khuthang da yahon khrai haidi thodo aduge accused ni hariba haulungmang samte Elias Kengpu Zo Elias Kenpu samte apokpa dongzakhai samte common phai Chorachanpur district amasung Samuel Thogian Hau Wi-Fi Elias Python apokpa satellite Wi-Fi L Munloi village Laimakhong Kangpopi district ngarang video conferencing ki khuthang da senapati amasung Jilibang ki temporary jail dagi court ta puthoki haidi NIA ki special PP amasung accused ni hariba singi council sing court ta lakhi amasung charge sheet ka mari lenaba se chang sing makhoi ga mari lenaba council singi khuthang da accused sing da yahon ki haidi Case asiga mari lena NIA ge ahenba documents in court file taubasu court na ayaba pikhi panba yabade mamang sahi gi September 1 gi numi jungba matungda masakhangdaba kuki militant singna kautruk amasung kadangban khunda afaba makhal gi khulai sing sniper sing amasung drone sing sizinaraga noksup thangba sing sang parengdagi landarak tuna kunja sing thawai hingna bachena ke kuki singna satharkiba attack adu da masagi sahi kunthra khakta ngai dibi phayeng umang lekai degi ngangbom surbala mapuroi ingo koktok ta sikhi amasung mahagi sahi mapan khakta ngairiba machanupina aswapan nangkhe koki militant singna sathakiba attack adu numidang pung 8 lom taba phawba makha sathakhe tungda makhoina koktok kumtharak tuna gari kya mai thadok lamkhe numit aduda drone sizinaraga koki militant singna bomb ne fulom thadakhi haina report tawribane asawa wathok oina kiba case ase Ministry of Home Affairs na September 13 ta thokiba order amagi matungina lamsang police station na lokhatpa case ama NIA na amuhana register tawraba matungda NIA na thijinba haurakibane amasung haukiba November gi ani suba chayolda accused sing adugi mathakta trial sathanaba charge sing pikhalakibane haire mama hatpagi court na pulsigi phadok pikhre Mahaki mama hatpa amasung asiba hakchang adu machet taraga taruk thokna kakthatpa kidamak Assam gi Sonitpur district ki fast track court amana mioi ama punsi ki phadok pikhre additional district and session judge AM Muhammad Mahuddin gi court na ngarang Madhav Brahma kauba mioi adu mara leide haina laukthokpaga loinana punsi ki phadok pikhibani haina additional public prosecutor and ke Misra na phongdokle police ki matungina saubadagi Brahmana sahi 2022 gi September da yorpa amana yanduna hatkibani amasung asiba hakchang adu mache taraga taruk thokna kakthatke mahana crime adu lotsenna hona ke adu thigatpagi thabak manungda police na maipak na praman punamak phangki haina phongdokladuna Misra na haike praman sing adu da yumpham oiraga court na mahaku punsi chupa phadok pikibani haide